Ngasi toiba thawdo si ngasi di anir sure ma koina to toiba ete ngasi yam laibak thiba yam ningam daba yam mi pai ningai oiba ladam masigi padigi aki India da ukta thokriba yaham da koigi drone bombing season re ngasi da koigi missile season age torpoi mong ni aduna koigi lamdam se security sumai oidre adu miyam sikhin mathau tare adu kana koisi India lengang na koisi sungeng yeng bidre habdu mayek sengne adu India na koibu leng India lengang na koibu kan bidroi aduga Manipur lengang asu kan bom koi ramdi Manipur habche India lenga ki makha da lebna makoi koigi pangan sakti khudima koigi India lengang na phajan kre oduna moram orga koi hojik sing ngasi ji yamna nungai tibdi ngasi tawreiba target asi koigi hairiba sigi yumsi nate moirang bazar da tamakpuda madudagi soida hindokibani karigum masi moirang bazar da taramba taragadi akhoi kaya amna mi shongani haibidu akhoi amna ngakpa phang songni haibidu thamjage aduna maram warga akhoi masi yam chikhin ma mathau tare masi de khoina akhoi bu ngakpi senbigini haiba akhoi gi India lenga amadi Manipur Cheten security forces singje akhoi na thajaba amatta laitre auna akhoi hauji akhoi hingi haibadi isa Manipur miyamna isana khangna sabu ngakchananabagi lambi du thibanatna atop upai ama laitre aduna akhoi ngasi miyam da koi state of emergency hait patare koi public emergency je koi khudak tagi lokthok chare aduna maramdi koina masi lokthok choi maramdi hojik angang nubi mapana lambi hong da satpada yamna koi gi section dragadi masi yamna chingnaninga ebo mongda makam rang khang mongda hekta lakpa yabagi adu mo khudong tiba da thokpa yabagi phimum du lebna maram warga akoi ngasi dai khudak tagi hongna koi yumda samna ha da koi building na chingba yumda changbi ro laibudun hena mathau tare maramdi koi masi Kuki ga India ga habi kuki militant singa India ki koi central force singa pun lebani habi su koi na loina khangi maduda mo koi na hoji thokda kai ko makhal amata ki koi ki action amata lokatna yenga koi ki mishai ro ka kapsal ka habi se koi ki miyam je ma koi ki city dramon ubong amakta ba koi bu loisalaga atopa koi ki garguma chin state ama seng honara pa aduga ba koi ki koi ju arom koi arom plan le ngada jingnaba lai so ba koi ki business nama hadi narco business tasi lerengudra haibagi India ki kogi tongan lusingba singa kaiguma lakpa matam na koi tongan mufam da satpagi tongan kudu mayam laikre aduga hojina kamai tugeda koigi rang na hansu koigi makoi ki ambulance sama akoi sijina pam matam da army ki koi kem dagi thongjore haibagi jingna pam su ji violence atuna laibni masigi marak asida hoji su akoi sigumba koigi kaino sijina pada koigi missile project and sinna phogda hoji India na tumin lai thokpa aduga state government na khoigi pura kaino ki type ta khoi dami ki type lesin ki bai bje masi state lenga chu khanman thoi akhoi je smai tum yenga lega na khoi India gi basung prasar legadra haibugi wakhalon du akhoi Cocomi site ki thamjari or matung phiu pu ngamdra khoi lenga khadok phiu loina na akhoi na Manipur miyam da amuk ju hanal khangan jage akhoi ngasi dege hauna public emergency matam kaktana akhoi thamjare aduna school 원래 크리막 나시되게 거의 ting전자래 거의 짭짭아 거기 리젤라마 거의 머니푸르다 시츄에이션기 파자바 몽 허리 파갈라파 몽도 항리파와 우리 거의 어떤 것들나 거기 에머전시 락톡자래 하이나 코코미기 마케리 탐저리